Bismillahirrahmanirrahim. Kanagum bamisak amana asugum nang nai. Nupa amagi nikada lay na macha layba nupi adu lauriba nupa amadi layriba nupi adugi gunahasi kayam chawba pattabagi haibadu haibira o hain. Taseng namak nika amada layribi nupi amabu halaga atopa amada nika tawba haiba asi masi haram ni gunahi kabirani amasung masi zinani. Masi yamna chawba akan maguna amani. Masi gidamakta toba istighfar tawba haiba asi tagay magfadraba sumsoy magsoy tawba tawdaba yadraba adugum laba habak amani. Atopa amagi nikada layba nupi amabo atopa amadi nika sonba asi sungnya he yadi. Amasung kanagum mamisak amana masi khangna nika sonba tare adu iba taragadi mahaki mathakta Islamic hukumat oiba taragadi mahaki mathakta punishment pigani. Amasung karigumba masibu khangna kanagumba misak amana nikah sonbire adu oiba taragadi sonbiri ba mahak adusu achouba gunahgar amani mahak adusu toba istighfar toba dakarni. Aduga khangna nupi amabu nikada lay haiba khangna madugi nikah aduda yauriba mipung khudingmak adusu Makoi gi mathakta toba istighfar toba darkani makoi sing adusu achauba gunahgar amani maram masina khanglakpaga makoi sing amasung makoi gi nika tawriba nupi nupa ani adu kudakta khaidok nagadab amasung karigumba maduda yadaba taragadi miyam punnamak na makoi ani adubu boycott tawgadab amasung azaniyatu wazani fajlidu kulla wahidin minhuma mi'ata jalda daba zina tawriba amasung tawribi ani adu Makoi mathakta chay chama phugani hana amasung atopa Quran ge ayat amada asumna sulai wala taqrabu zina innahu kana fahishatan wa sa'a sabila amasung zina gi manakta fawba natkana thangai maseng na masi ikai khangdab amasung khwaidagi phattaba lambi amani amasung hadith kaya amada sulai madudi la yazni zani hina yazni wa huwa mu'min amasung Zani habadi zina tawriba amasung tawribi adu ani adugi marakta zina tawringai matam aduda bakoi ani asi mapung phaba mumin oiraga leite amasung makoi dagi iman nauthokpi maram asina nikah amada leina leiriba nupi amabu atopa amada nikah tawba haiba asi haram ni amasung zina ni gunahe kabiran makoi gi damakta toba istighfar tawba darkani Musnad Ahmad ki hadith amadalai madudi Asman maron tarit amasung zamin maron tarit layriba kuding mag asina adugum laba zina tawriba nupi nupa adugi mathakta la'anat tawbi amasung makoi gi private part tagi yamna manam nam thiba kwaidagi hena manam nam thiba ama thoki amasung madugi manam aduna jahannam da layriba tariba miyoi sing adu fawba khangba ngamde yamna awaba amu oi amasung masiga loina na Maigi azab ka loina na makoi asibu yamna achopa amaga layrugani haiba asi Musnad Ahmad ki hadith ta yaw amasung masiga loina na hauziki matam asida ekoi gi ichan singdagi amasung hawgalak ni banaharon sing asina loina magi parents khanghandabida mama mapa khanghandabida tumin na nikah sonjillaga thamlaga hayeng ko na karigumba amu fawba nikah adu kaiba lahi handana habadi talak tawba amu fawba kainaba amu fawba leitana atopa amada nikah tawkiba masisu zinani amasung masi yariba amu makoi ekoi khuding mana khanthaba darkar tai amasung fagida oisanu amasung aseng bagi nikah sonbo oisanu lotna sonbo oisanu phongna sonbo oisanu nikah haibasi adumak nikah oigani maram masina masi karigumba talak tawdana amasung kainaba amu fawba yaudana Masi atopa amada karigumba nikah son kiba taraba amasung mayumpan kiba taraba adu oirabadi mahakna mapunsi chuppa adu lutna son kiba adugi matung inna mapunsi chuppa adu mahak adu zinahkar amasung mahakin nasal adu sing dabida leiba haiba si masana adumak taragani mahak adu zinahkar oiraga leiragani achauba gunahgar amu oiraga leiragani maram masina asugum laba tumin na sonbagi nikah asisu tawroidabani amasung nikah haibadi nikah ki asengba Arthadi hong na lauraga son bahay ba maram masina ekoi khuding makpo masi khuding mak wakhan tamin na ba darkar ta Allah Ta'ala na ekoi khuding makpo masidagi hingbang ambagi pangat pinag